अहानबदा मरुइबा पाव ममांगी लेगा मतमदगी साबा होरखिबा तोमिसना मार्केट कॉम्प्लेक्स सही अमगी ममांगदगी थबक लेपख्रे खुरमजरे ISTV की मणिपुरी पाव मियंग ताबीर पुनमक पतराम नौकसरी हौजी पाव सनोन बिजरी हानेगी चीफ मिनिस्टर अक्रम इबोबिने लुसिंगबा मतम अदुकी लेंगाकना ऑल असेंबली ममांगदा साबा होकिबा तोमिसना मार्केट कॉम्प्लेक्स सही अमगी ममांगदगी होना थबक लेपख्रे मतमदगी चीफ मिनिस्टर अक्रम इबोबिना स्ट्रीट वेंडर सिंगी वाथोक अमदि कैथेल फम्भम लेतबदगी अवाब कया थेंगनरिबा अदु कोहननबा पांदमदा उरेप उयुंग तमदुना साबा होरकिबा तोमिसना मार्केट कॉम्प्लेक्स असी अकंगनबा मतमगी मनुंगदा लोइसिनगनी हाइख्रबसु हौजिक्ति चाही अमा हेना थबक लेपतुना लागले मिनिस्ट्री ऑफ अर्बन डेवलपमेंट के सेंथंग मखादा PWD ना वर्क एजेंसी ओइदुना सिम्प्लेक्स कंपनी ना साबा होरकिबा मार्केट कॉम्प्लेक्स असी मपुंग फाना अथुबा मतमदा लोइसिननबा चीफ मिनिस्टर एन बिरेना सही असिगी जनवरी थादा महु डिपार्टमेंट अमदि चिफ टाउन प्लानर यावना अतै ऑफिशियल सिंगल लोइनना मिफम पांगथोक्तुना खनाबगा लोइनना मरि लेनबा महु डिपार्टमेंट अमदि वर्क्स डिपार्टमेंट ता थबक थुना लोइसिननबा खंगनकिबा लेख्रबनी चीफ मिनिस्टर एन बिरेना ऑफिशियल सिंगदा चपचाब वाफम खंगनख्रबसु हौजिक फावबा कैथल साबगी थबक्ति लेप्तुना लेरे अमरमदा ISTV न्यूज ना फंगबा पावगी मतुंग इन्ना सिम्प्लेक्स कंपनी दा खुशुमन ओइना लुपा करोड़ अमा मखाइरोम मरि लेनबा डिपार्टमेंट ना पिथोरक्तबदगी थबक लेपखिबनी हाइरी इम्फाल वेस्ट कमांडो ना महारानी थोंग अमदी हिंदू होटल दगी नगमपाल परिंगदा ngase यु कमिंग ऑपरेशन चथख्रे मरि लेनबा सेसांग यारमदबदगी मियोय कुरिथोय सिटी पुलिस ता सिनाख्रे अमरमदा इम्फाल ईस्ट कमांडो ना सुंग ngase युक चनम संरोक्ता कमिंग ऑपरेशन चथख्रे मियोय चनीरोम अममम ते ओइना वेरिफिकेशन चथखे मियोय अमा मखाताबा वेरिफिकेशन गी दमक मरि लेनबा पुलिस स्टेशन दा सिनाख्रे हाइरे नुपी सिंग मसागी सेंथोक लंबी लेने हिंगमंग ngamlaba matamda नुपी सिंग की थाक हेना वांग लेबा ngamgani haina एग्रीकल्चर डायरेक्टर लांताइपुई भेनसोंगना हाइख्रे वफम असिंग असि डायरेक्टरेट ऑफ एक्सटेंशन एजुकेशन सेंट्रल एग्रीकल्चरल यूनिवर्सिटी ना सिंदना इरोय सेंबदा लेबा CAU गे कॉन्फ्रेंस हॉल दा पांगथोकपा नोंगमगी ओइबा एंटरप्रेन्योरशिप एंड स्किल डेवलपमेंट थ्रू फूड प्रोसेसिंग अमंग द रूरल वुमेन फार्म वर्कर्स एंड अनएम्प्लॉयड फीमेल यूथ के ट्रेनिंग प्रोग्राम हौदोपगी थरमदा हाइखिबनी ngasiga thoromadda एग्रीकल्चर डायरेक्टर लांताइपुई वंसोंग डीन कॉलेज ऑफ एग्रीकल्चर CAU प्रोफेसर Y जेकेंद्रा प्रोफेसर रतन कुमार साहा डायरेक्टर डायरेक्टरेट ऑफ एक्सटेंशन एजुकेशन CAU अमदी प्रिंसिपल इन्वेस्टिगेटर फार्मर फर्स्ट प्रोग्राम CAU प्रोफेसर PH रंजित शर्मसु सौयाखी एग्रीकल्चर डायरेक्टर लांताइपुई वंसोंगना मखाताना फोंदोखिबदा नुपी सिंगना तौगे खरम थबक तौब ngamdaba leite aruba thabak ama tawda mai pakke harabadi thabak adu nupi de sino haiba wafam leiribani maramaduna training asida sau yariba nupi singna economic empowerment ama purakna bahonabada asoba thaudang lognabagi damak training ase thawai yauna khangdaba kaya khangnaba honabiu haiki better off than our other notice counterpart. I think this is true because see, Manipur is the only place in the world we have a market exclusively for women called Ima market. So when we are financially, agar pesa dekana su depend tau da isa thak pangam baganda adukanda we can be independent. Nata adu so to get that independence we have to have income kamai legira hadi government job to bakata sinate. See, government job is not a very attractive place. Because see, the best job I find is self-employment. Self-employment is quite the best job name because you are your own boss. Farmer First Program CAU गी Principal Investigator Professor PH रंजित शर्मना ट्रेनिंग प्रोग्राम असी Farmer First Program गी मखादा पांगथोकपा प्रोग्राम अमनी मरुओइना इंग्लिश कुरिथोइदा फार्मर सिंगी इनकम डबल ओहननबगे प्राइम मिनिस्टर गी मंगलान अदु मंगफाव हननबगे पांदमदा असिगुंबा नुपी सिंग खक्तगी ओइबा ट्रेनिंग प्रोग्राम असी पांगथोकपनी हाइकी पी सिंसी फार्म वुमेन सिंसी मतौ करम तौदना मै मसाई सेंथोकसे हेंगर हनगनी युमदा फमदना लेबै महुत्ता कैगुंबा खरा तौबा याबा थब खरा मशरूमगी चिलीगी अते ते खोय वैल्यू एडेड ओइबा मखल सिंसी खोय अदुगी ट्रेनिंग प्रोग्राम नि खोय वखलोंदा मै मसान मरुंदो लेप्सननबा असिगी वखलोंदा खोय नंगसी ट्रेनिंग प्रोग्राम से सिंजबने
Mikhal matamda black money sizinabagi thawong yamna toina thengnabana handak pangthuk kadoriba Lok Sabha Mikhalda black money thengnaba akhanaba thawrang lokatuna Election Commission na Central Board of Direct Taxes ta khakhankre hairi. Election Commission ki wafang ni matung ina Income Tax Department ki officer amasung Inspector Punasam Gatara Directorate of Income Tax Investigation da tharakhibaga loinana awang nongpok lamdamda Lok Sabha Mikhal gi sarding yangsil hanaba thawrang lokhatkre hairi. Election Commission of India gi yathang matung inna awang nongpok lamdam gi district Chamagatara ni choida Mikhal gamai lenena black money thajilakpa yangsinana ba thawrang su lokhatkre hairi. RIMS Hospital gi Nephrology Department senduna Manipur Press Club ta paungmi singi oiba free health awareness amadi kidney disease detection camp ama pangthokre. Camp aduda paungmi kyana masa da kidney gi problem laibra habdu khangdongna ba check tongnaki. Department asigi Head of Department T Brazen Professor N Sarat Kumar amadi staff kyana camp aduda saruk yaduna mapung fahanki. Amjogi President Brazen ro ningombana Paumi Singh masagi sinphamda mai onsilingaida haksangi section thorang matam sana lokot pangamnade hantak tasu tha khragi mamangda amjugi member mapan masagi anabana maram oiduna lekhide mashi union gi thamoy yamna sokpa tangkak amani matam sana haksang sektorom labadi asiguma thodok sing asi thoklomda basu yabani ngasi pangtholiba camp asina paumi singda sauna matek ohelai hairi ohelagani haiki Professor Answer Kumana Hariba kidney gi anaba singasi matam sana layong khangtoktuna session thrang lokal horabadi mipung khudima kiningai kai sulaite aphaba ising thakpa aphaba sinjak saba sajel tawba yamna mong mathautai field sataba office ta famduna thabak suriba singsu matam sana asigumba anaba astagi ngakthoknaba haksangi wet hanthanaba mathautai haiki nisi mapa masa phana thamgi hargadi koi lifestyle modification idea koi haksang phana thamba walking chatpa ta amda noi mangani go walking chatpa aphaba chinjak chaba noi handaba weight si phajana thamba adu suruk thakta adi over the counter drugs koi painkiller gum basi pangsada chasan basi kok si khwang nai kholen hek chasan ba masi tawbidaba adu ising nongmada liter ani din ahum boxi phajan thakpi ba chang nai na subaina koi gi chang nai na exercise tawda khota sajel koi lifestyle si phajana hingba ngamagadi koi kidina koi chang se khara makai di fani Weaker Section Development Council Chandral District na senduna ngasi GM Hall da nomagi oiba Indigenous Seed Mela ama pangthokre. Mela asita tongan ba district ni pandagi farmers na puthorokpa Indigenous Seed sing utki. Best farmer ahum su khangatuna manamathum su yantoki. Mela asiga mailena na pangthokpa tharomda ICAR Imphal gi Joint Director Dr. I Meghasandra, CAU Imphal gi Head of Department Agronomy Dr. L Davachandra, Manipur Small Farmers Agri-Business Consortium gi Project Coordinator MS Khaidiem Nasaruyaki, Weaker Section Development Council gi Secretary K Sangnei Darna, Mapal Lamdagi Pusilakpa Hybrid Marukaya Ngasidi, Lamdam Masida Mapung Pana Sajinabadagi, Lamdamasta Lejaramba Marumarang Kaya Mangsilakle, Miram gi Mahi Marongi Marusing Asumasum Sijanarapana, Manipur Nongwadi Mahi Marongi Marumarang sing mipal tangba soidana oirakani masi kalhongnaba hotnaba changi Manipur lengang na sulam damasta yamna ngalingi matamdagi sijanaraklaba mahi marong singi marumarang sing wolhandana thamnaba akhanaba thawrang paikhatpa mathautai haiki Climate change and global warming si climatic conditions si da hawbang ama si mayam su layeba adubo si sing se khoi hekta khoi na neglect tawraga genetically modified seed sing si da changjaraga de khoi si dependent farmer mo oirak ka daw apprehension si layba aduna khoi Manipur gi food security da suyam na sei theng kon lai khoi si save the horoi food security lai horoi haibi khoi na local seed mayam se khoi protect taw darkar tai promote taw darkar tai aduga farmers sing si the hand na khoi local seed sing si su manghan gnu haibi message si pining bagi organize taw jaba mela amni More Consumer Club ki Finance Secretary Michael Thomas alusing makangbu amana more dalaiva veterinary TI laboratory yang sinkre Michael Thomas na office asida field assistant amakhaktana office asi chalairamba thengnaki hidak khara khaknatana mapung phana hidak leiramde doctor lepham thokpa sing leiramkide Dr. Singh Chang Naina Laktuna Nintina Mathok Tohaningi Haiki. O kumbadi muredi asaba mafam amasu oibenena sungba yam thingna bane aduna hetta siba adu puraga imphal chatpasu yamna farak taba natraga Burma da chatlo haiba kumbasu adu dasu yam farak taba maram de international boundary laibanena hekta puraga chatpa yada ekoi mafam da laina ekoi adugi khudung chabase lobangam dabagi tamakta yam nungaitre atuba matamda yengchen bebagi tamakta ina request tawjari
All Jiribam United Club Association amadi Krishna Diagnostics so ngapigani Krishna Diagnostics ka khusan maduna Jiribam gi tongan ba club singa free medical test pangtokpagi saruk ama oina ngasi ayu pung 3 tagi Jiribam gi Jingdong du leiba Mera club ta pangthokre Mahairo yauna mioi chamarom de kem adada sawyaki Association ki Vice President and Prem Chandrana Jiribam gi mipung kudimak masamo fana leina ba pangthokliba free medical test asi makhatana club atei dasu pangthokhigani haiki Irilbung police na nisagi mayakta sathaba drive ta yu liters chahumrom phagale hairi amaromda Irilbung police na yu thingbagi drive chathababu Irilbung library union kairau bitra awang leikaina thagatba phongdorakle matam suppagi oina yu thingbagi khongjang asi chathabiu club ki maikai de kisu pangba yaba mateng pangani Irilbung kaithelda masing khangdana yu yomphom kaya hangdorakpa asina leikai khaktatana tana lamdam sigi miyoi kya manghanabagi machak ama oiri club asina su yu thingbagi khongjang sangsinba horagani hairi Hauji Maratana Tenba, Bregam Tanglozari. Notice the Hanbo in the National Housing Bank wholly owned by RBI license Pankraba Minister of Finance Department of Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Panchobi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare Myanmar financial facilities sing lobi na bading sing jare Panchobi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Regi matungda taram nam ngoksari makhataba pawda Manipur ki mahausa ki khal kaitharak badagi thingsi hairabadi turel sing kanba amadi turel sing ki horpham thidoktuna neinaba mathau tai haina environmentalist Dr. R.K. Ranjan na phongdokre wafamasi Directorate of Environment na Classic Group of Hotel amadi Southeast Asia Center for Agricultural Sciences ka kusan maduna Hotel Imphal gi sangai holda pangthokba International Day of Action for Rivers ki thoramda mangna phongdokibani sahi asigi oina climate change and Reverend Ecosystem in Manipur haiba thimda pangtok pathoramduda retired Commissioner Dr. R.K. Nimai MUG School of Mathematical and Physical Science ke Dean Professor N. Raj Mohan amadi NEIST Imphal gi Principal Scientist Dr. Bir Kumar Singh Mamiyoshing sarugyaki R.K. Ranjana Manipur asi Platonic action de ki semgi bo ibana awangdagi khada namthana leibana turel kaya gi horpham oire Khanongpo Asia gi khwaidagi maru oiba turel singi manungda Barak amasung Manipur River Manipur dagi horokpham oibana region asigi ecosystem neinabada Manipur yaugdaba yadaba oire Manipur gi oina akoibagi phibam mangsil aliba si kananaba honabada turel singi mahausa gi phibam hanjil hananaba honaba tangai phade haiki Manipur da Asia gi manungda khwaidagi chawba importance oiba turel manga gi manungda anidi Manipur dagi howe Sida alaman singi folktales ta hai sana pambi se Manipur da howi mahindi topalam da sai se ko sida so apply to we the two major river of the Asia is originated from Manipur Systematic voter education and electoral participation ni matangda public awareness campaign ama Sanapati gi mini stadium da pangthokre thoram aduda tadubigi SDPO Puni Pau Ronald Yaungna Marilenaba official Singsu Saryake Manipur Human Rights Commission na Moreda Human Rights Kamailena mobile hearing ngasi Ilora Hotel Moreda Pangthokre
Thoramadda Commission gi acting chairperson Khaidem Mani Moredda leiba civil society organization sing Mairapai B amadi KSO Moregi president yauna mioi kana saru yaki Khaidem Manina differently able oiraba mioi singda disability certificate phangdaba all age pension phangdaba widow pension phangdaba amadi More hospital da operation theater mathau nithina tawdaba lambi thongi phibam phatriba asigi matangda Imphal da hallaga marinaba department ta khangalagani haiki Tam sangagadi human right ki matang the interaction koina chu madu pami the army officials singna Assam rifle na security na human right kanana bona bada mioi bi ha kanana bona bada kari thodang lawgadege haibase makoi de su koina ngamba mongda khangana bona bage khudong chaba ma adusu legani moina chu request tawrapanina tanja phangagadi hayeng se adusu Lilong police ki kangbu amana Lilong Sawbok Mairen Khulda Nisagi Merta drive Chathabada Nupi Ahum U liter Sahum Humpugalena Fagale Hari Military Civil Action Program gi makada Mantripukhi de Batara Manga Suba Sam Rifles na Imphal East ki manung janba lamlai nongada Tiger Camp amadi Sagolmang gi miyamda filona naba machine yantokre Thoramadda Taramanga Suba Sam Rifles ki Major Abhimanyu Singh Major SK Singh amadi Laikai gi Mairapai Bikana Sawyaki Major SK Singh na Assam Rifles ki Maikai degi angwa mateng miyam da pinana bhonari miyam gi apha mari thamna ba pandamda ngasi gi thoramasi pangthokpani haiki Assam Rifles na angam bakha tawraga Prajamayang phanamakta swingman machine nongadagi imaibin singda amasung lamlai gi Mairapai na ima event singmakta akoina khara sanction tawjarapani akoina tawi thawse prajaga akoiga laiba security forcing ga marije amuken phajanaba tung sangna akoiga mayam ga misunderstanding laina ju adu bu sengtongnaraga akoina lay mafam jida praja singi nungainaba yaifanaba aduga irang thondanaba akoina honajabani Sagolmang Mairapai Bigi President Ma'am Thoibina Assam Rifles pu matam amada kina satlamba du hojikti miyamga apawa mari thamba ngamle haike amatani haibagi ichasingsi kiba phawraktaba nungaiba nuksiba phawrakpa sugumba lairakpa se masi yamna nungaijai asumna moiga khoiga mari se asmaina yamna chesanna ri awa nungai kaya moiga kodongnadana lairiba praja sigi khoidunga piba lakpaniena hairaga khanjaraga praja siga khoiga moiga khupsanarpa khutsamnarakpa se masi yam nungaijai har Kumbi Kendragi Torbung Gram Panchayat ki Ward number Mari amasung mangada tongan ba political party amadi candidate sing da support tawduna leiramba imung kuntra humdegi voter chamyangkhai BJP da sanglakpada MLA SB Rana haraute amna okre Torbung Area Development Committee na sinduna Torbung Community Hall da pangtok pathoram adada Development Committee ki President W.E. Bohal yaungna mari leinaba miyoi kyana saruk yakhi Torbung Area Development Committee ki Secretary K.S. Ningthemna Wakalon manabadagi sangliba miyoi shimbu makhatana punna satminnabagi apamba phongdoki Loisilakpada maroiba paw amana bizari Mamangi lenga matamdagi saba horakiba Tombisna Market Complex sahi amagi mamangdagi thabuk lepre Hauzi Pabugyo Nadi, ISTB Bizarre Manipuri Pau, Otanga Salazare, Ning Tabin Puno Pomukana, Kumjari.